Hairiba moisturizer asi yamna pai aduga skin da su taibada irai laina chupsalli maram aduna oily combination skin na seasonabada yamna nungaiba moisturizer ni. Hairiba moisturizer asida 100% fermented pure green tea extract na mahut sili isingi bahutta aduna aikoi gi skin da yamna kanaba antioxidant property du pibada nattana anti aging gi kanaba su phangi. Hello, ngasigi skincare sidi oily oiganba haibadi thaurik yamna thokanba natraga uring yamna thunganba mina tawba yaba nungdangi skincare routine du uchage. Hauzik ai double cleansing haibadi oil based cleanser amana mai taba loiraga water based cleanser amana mai taba loizare. Double cleansing tawbana ayukta taikiba sunscreen upun waipun sing loinabak sengdokpada mating pangi. Hauzik Cosrx AHA BHA vitamin C daily toner si lauzare. Sigi toner si cotton da hapaga mai da taithoka su yai natraga skin da direct khutna taiba su yai. Hairiba toner asida AHA BHA yawi aduna tukongdagi dead skin cells tawthokpada kuchu senghanbada aduga deep cleansing tawbada yamna kanai. Sigi toner si skin types loina magna seasonaba adum yai adu oiraga su oily oiba uring yamna thunganba skin dana hena seasonabada kanaba uba phangi. Ai toner si layer anira kumba taizai. Toner se laitraga di taidrasu yai adubu toner taibagi kanaba su yamna lai. Toner taibana makha taba skincare products sing skin da chupsanbada mateng yamna pangi aduga toner gi matang da hena akupa marol aduga karamba skin type da karamba toner seasonagani haiba khangning ba targadi ai mamang da video ama semjakrabani adu yengbiba yagani. Hauzik skin da toner si anamba chupsan khre aduga kitang di chotli haiba kansida makha taba products taiba yare. Aigi mai da hauzik uring khara thungba mayam ubiramgani ngasi tawzariba skincare routine asi aina sumaina uring thunganba matam natraga skin si oily orpa matam da sigi routine se tawzai. The Ordinary niacinamide 10% plus zinc 1% si lauzare. Sigi serum si all skin type na seasonaba yai adu oirgasu oily skin combination skin natraga acne-prone skin na seasonaba dana hena nungai. Hairiba serum sina thaurik yamna thokpada hanta hanba uring thungba hanta hanba marek mahau thokhanba hyperpigmentation dark nung patha hanba aduga overall kuchu nga thokhanba da su mateng pangi. Hairiba serum asi teenage tagi haidi inkhalakpadagi dum hauraga seasonaba hauba yare aduga ayuk nungdang taiba yai. Ahanba serum si taiba matamda mi kharada mai thuppa khotpa tawi aduga anirak ahum like tairaga de adum phagiba aduga mi kharadana kashum tawdaba su dum yawi aduga sigi serum sigi matangde hena kupa marol khangning ba targadi ai mamang da video ama semjakrabani adu yengbiba yagani. Hauzik skin da serum si chupsan khre haira matungda direct adum moisturizer ama tairaga routine asi lotion ba yare adubu kai gumba treatment cream ama hapning ba targadi sigi The Ordinary azelaic acid suspension 10% si hapa yamna kanai. Masi khajiktang khakutta metpiraga uring thungba mafamdu khatangda taibiba yai natraga overall mai pumba taibiba yai aduga mitki jaga du khatangdi taidabida. Azelaic acid ki kanaba yamna lay samna hairabada uring thungba hyperpigmentation haibadi musallaga layba uring gi dag mahing sing se mana pathahanbada mateng pangi aduga madi miroliba mama sing na seasonaba su yai aduduga angang unarba matungda su adum seasonaba yai aduna sigi chemical si mi kudimak na seasonaba da yamna safe oiba chemical makalamani. Hauzik loisalakpada moisturizer ama taibiba yare. The Ordinary Natural Moisturizing Factor Plus HA natraga Tony Moly Green Tea Watery Cream anisigi manungda ay ama hekta adum seasonajay. Ngasigidi Tony Moly Chok Watery Cream si oina taizarage. Moisturizer si aikoigi skincare routine da yamna maru oiba step amani aduga thaurek yamna thokanba uring yamna thunganba skin na moisturizer taidrasu yai haibasi aran bani. Skin types khudingmak na moisturizer si di sungsoi soidana taibigadabani. Aikoigi skin gi masagi yauzariba marek mahau amadi ngasai taikiba skincare products sing adu ising nungsitta mangkhidanaba moisturizer na protective barrier oina ngakthokaga lay aduga skincare tawba matamda khawridasu taiba kawbiganu. Moisturizer gi matang de hena akupa marol aduga karamba skin types ta karamba moisturizer taigani haiba khangning ba taragadi siki video si yengbiba yagani. Hairiba moisturizer asi yamna pai aduga skin da su taibada irai laina chupsalli maram aduna oily combination skin na seasonabada yamna nungaiba moisturizer ni. Hairiba moisturizer asida 100% fermented pure green tea extract na mahut sili isingi bahutta aduna aikoi gi skin da yamna kanaba antioxidant property du pibada nattana anti aging
ꯚꯤꯇꯥꯃꯤꯟꯒꯤ ꯀꯥꯟꯅꯕꯁꯨ ꯐꯪꯏ ꯁꯤꯒꯤ ꯃꯣꯏꯆꯔꯥꯏꯖꯔꯁꯤꯒꯤ ꯃꯃꯤꯡꯗ ꯆꯣꯛ ꯆꯣꯛ ꯍꯥꯏꯅ ꯊꯣꯜꯂꯤꯕꯁꯤ ꯀꯣꯔꯤꯌꯟ ꯋꯥꯍꯩꯗ ꯊꯣꯠ ꯊꯣꯠ ꯂꯥꯎꯕ ꯃꯔꯦꯛ ꯃꯍꯥꯎ ꯄꯤꯕ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯆꯣꯛ ꯆꯣꯛ 크림 하이나 톨리 토니모리 더 촉촉 그린티 수분 크림이에요. 얼마나 촉촉하면 이름도 더 촉촉 그린티예요. 촉촉. 시기 모이스처라이저시 얌나 빠바니나 아이 레이어 아니rak kumba taijai aduga skin dasu irai laina chupsalli loishalakpada Laneige lip sleeping mask ama lauraga taijare sisina nungdang taigiba matamda ahing chuppa chimbal si thothot lauraga leirami tum hogalakpa matamda matang asida skin care routine loijare sigi chap manaba routine asi ayukta tawbige hairagadi sigi moisturizer sigi mathakta isagi skin type ka chanaba sunscreen ama taibiraga adum yare matang asida oily natraga acne prone skin na tawba yaba skin care routine loijare makha tabada karamba makhalgi skin care routine gi video yengninge haibadu comment tawiramu ai soidana maki video semjarake thank you so much for watching bye bye